ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯁ, ꯆꯥꯛ ꯂꯣꯏꯇꯝꯂꯤꯁꯤꯡꯁꯤꯁꯨ ꯀꯣꯛꯁꯤꯅ ꯃꯔꯣꯜ ꯑꯃꯅꯦ, ꯍꯥꯀꯠꯆꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡꯗ ꯂꯨꯍꯣꯡꯂꯛꯂꯤꯕ ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯃꯆꯥ ꯆꯥꯖꯦꯟꯕꯤ ꯃꯥꯜꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯐꯥꯔꯤ, ꯃꯥꯅ ꯍꯣꯠꯄꯗ ꯄꯨꯔꯥ ꯇꯣꯔꯣ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯃꯧꯗꯨ ꯅꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯊꯝꯐꯝꯅꯆꯤꯡꯕ ꯇꯥꯛꯀꯦ ꯈꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ, "ꯏ, ꯀꯔꯤꯅꯣ ꯃꯧ? ꯌꯦꯜꯂꯤ ꯃꯜꯂꯤꯕꯅꯦꯅ ꯇꯧꯔꯤꯗꯨ ꯆꯥꯕ ꯌꯥꯗꯕ ꯃꯅꯥꯗꯨꯅ ꯀꯣꯝꯄꯥꯛꯇꯨꯗ ꯍꯥꯞꯂꯦ, ꯑꯗꯨꯒ ꯆꯥꯅꯅꯕ ꯃꯔꯤꯗꯨꯅ ꯃꯈꯥꯗ ꯊꯥꯗꯔꯤꯅꯦ ꯅꯪꯕꯣ?" "ꯑꯩꯗꯤ ꯆꯥꯗꯣꯏꯁꯤ ꯃꯅꯥ ꯑꯣꯏꯅ ꯃꯥꯜꯂꯨꯔꯦ, ꯃꯅꯥꯁꯤ ꯅꯠꯇꯕ꯭ꯔꯥ ꯏꯃꯥ?" "ꯀꯗꯥꯏꯗꯒꯤ? ꯅꯠꯇꯦ, ꯃꯅꯥꯗꯣ ꯆꯥꯕ ꯌꯥꯗꯦ, ꯃꯔꯤꯗꯨꯅꯤ ꯏꯔꯣꯝꯕ ꯆꯥꯕ, ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯣ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯌꯨꯝꯗ ꯌꯦꯜꯂꯤ ꯏꯔꯣꯝꯕꯒ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯣ, ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ?" "ꯆꯥꯕꯗꯤ ꯆꯥꯕ, ꯃꯔꯛꯇ, ꯑꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤ." ꯍꯣꯏ, ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ, ꯅꯪꯅ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯅꯦ ꯑꯂꯨꯗ ꯈꯛ ꯐꯨꯠꯂꯨ꯫ ꯃꯣꯔꯣꯛꯀ ꯌꯦꯜꯂꯤꯁꯤꯗꯤꯅꯦ ꯍꯣꯔꯦꯟ ꯏꯁꯤꯡ ꯑꯁꯥꯕꯗ ꯉꯥꯏꯍꯥꯛ ꯇꯤꯡꯂꯒ ꯑꯗꯨꯝ ꯁꯣꯏꯔꯒ ꯏꯔꯣꯝꯕꯗ ꯍꯥꯞꯄ ꯌꯥꯔꯦ꯫ ꯈꯪꯂꯗ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯇꯥꯛꯂꯤꯁꯦ?" "ꯈꯪꯂꯅꯤꯌꯦ ꯏꯃꯥ꯫ ꯑꯗꯣ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯒꯗꯨ ꯏꯐꯥ ꯐꯥꯔꯤ꯫ ꯅꯠꯇꯦ, ꯅꯁꯝꯗꯨ ꯅꯤꯡꯊꯤꯅ ꯍꯥꯜꯂꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯃꯧ ꯑꯣꯏꯔꯗꯤꯅꯦ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒ ꯁꯝꯅ ꯅꯤꯡꯊꯤꯅ ꯍꯥꯜꯂꯒ ꯂꯥꯏꯊꯧꯃꯩ ꯊꯥꯟꯒꯗꯧꯕꯅꯤ꯫ ꯀꯦꯊꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯃꯤ꯫ "ꯏꯃꯥ, ꯁꯝꯁꯦ ꯍꯥꯠꯄꯅꯤ, ꯑꯩꯅ ꯍꯥꯀꯠꯆꯕꯒꯤ ꯍꯣꯠꯄꯗ ꯂꯣꯏꯅꯃꯛ ꯐꯥꯈ꯭ꯔꯦ." "ꯑꯗꯣ ꯅꯪꯁꯤ ꯉꯔꯥꯡꯗ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗꯕꯁꯤꯡꯅ ꯅꯪꯕు ꯌꯦꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯅꯪꯅ ꯁꯝ ꯅꯅꯥꯒꯗꯣ ꯑꯃꯨꯛꯇ ꯍꯥꯠꯂꯒ ꯇꯅꯥ ꯂꯩꯌꯨ. ꯏꯃꯥꯅꯦ ꯅꯄꯥꯒ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯋꯥ ꯑꯃꯨꯛꯇ ꯈꯟꯅꯔꯨꯒꯦ." "ꯍꯣꯏ ꯏꯃꯥ." ꯃꯦꯝꯇꯣꯟ ꯊꯣꯛꯈ꯭ꯔꯤ꯫ ꯀꯦꯊꯕꯤ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯒꯣꯔꯣ ꯍꯣꯠꯂꯒ, "ꯀꯔꯤꯅꯣꯕ, ꯀꯔꯤ ꯀꯣꯛꯅꯣꯕ, ꯑꯁꯨꯛ ꯌꯥꯝ ꯍꯥꯀꯠꯆꯕꯁꯤꯕꯨ? ꯍꯣꯠꯀꯦꯗ, ꯃꯁꯤ ꯄꯦꯟꯅ ꯍꯣꯠꯀꯦ, ꯑꯁꯨꯛ ꯌꯥꯝ ꯍꯥꯀꯠꯆꯕ, ꯍꯣꯠꯀꯦ." ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯆꯥꯎꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯣ꯫ ꯂꯨꯈꯣꯏ ꯈꯥꯕꯩꯗꯨ ꯄꯥꯏ, ꯏꯟꯁꯥꯡ ꯑꯣꯠꯇꯨꯅ, "ꯏꯇꯥꯎ ꯆꯥꯎꯕ ꯍꯣꯏꯗꯤ ꯅꯨꯄꯤꯒ ꯊꯤꯈꯤꯕꯗꯒꯤ ꯑꯍꯥꯎ ꯆꯥꯔꯕ ꯈꯪꯗꯦ. ꯏꯁꯥ ꯏꯔꯨꯒꯗꯣ ꯁꯥꯃꯨꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦꯗ." ꯆꯥꯎꯕ ꯅꯣꯛꯂꯒ, "ꯏꯇꯨ ꯊꯥꯒꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦꯕꯣ. ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯍꯩꯈ꯭ꯔꯦ. ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯅ ꯍꯥꯞꯄꯤ. ꯅꯣꯏꯁꯨ ꯅꯣꯡꯃ ꯆꯥꯛ ꯀꯧꯖꯒꯦ, ꯈꯨꯠ ꯌꯦꯡꯂꯨ ꯂꯥꯛꯑꯣ." ꯕꯁꯟꯇꯅ, "ꯌꯥꯏꯅꯦ, ꯀꯔꯤ ꯃꯊꯦꯜ ꯄꯤꯖꯒꯦ ꯍꯥꯏꯅꯣ? ꯅꯨꯄꯤꯅ ꯊꯣꯡꯗꯣꯏꯅꯤꯅ ꯉꯥ ꯑꯣꯏꯅ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯌꯥꯝꯗꯨ ꯐꯝꯂꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯂꯛꯄꯅꯤ꯫ ꯇꯥꯟ ꯆꯥꯗꯅ ꯃꯃꯤꯠ ꯆꯤꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯎꯕꯒꯤ ꯃꯔꯥꯏꯕꯛ ꯇꯥꯡꯂꯤ ꯇꯧꯕꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯇꯤꯟ ꯃꯥꯟꯕ ꯃꯆꯥ ꯑꯃꯅ ꯂꯦꯡ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯇꯨꯃꯤꯟ ꯇꯣꯛꯈ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯂꯨꯈꯣꯏ ꯃꯊꯧ ꯂꯩꯇ ꯑꯦꯟꯁꯥꯡꯒ ꯍꯨꯟꯇꯣꯛꯂꯝ ꯆꯥꯎꯕꯒꯤ ꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯞ ꯍꯦꯛꯇ ꯃꯤꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯝꯁꯤꯜꯂꯒ ꯑꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯟ ꯃꯆꯥꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏ ꯉꯛꯅ, "ꯁꯤꯗꯤ ꯍꯤꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯤꯅꯦ." ꯃꯌꯥꯝꯗꯨ ꯏꯉꯛꯅ ꯂꯨꯈꯣꯏꯗ ꯌꯦꯡꯉꯤ꯫ ꯂꯨꯈꯣꯏ ꯑꯃꯨꯛꯀꯁꯨ, "ꯏꯇꯥꯎ ꯆꯥꯎꯕ, ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯍꯤꯛꯄꯤꯒ ꯂꯩꯔꯤꯁꯤꯅ?" ꯆꯥꯎꯕ ꯉꯛꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯍꯤꯛꯄꯤ ꯊꯥꯡꯂꯦꯕ?" ꯂꯨꯈꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯤꯛꯄꯤꯗꯨ ꯕꯁꯟꯇꯗ ꯄꯤꯔꯒ, "ꯁꯤ ꯏꯇꯥꯎ, ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤꯅ ꯁꯤ ꯁꯤꯛꯄꯗꯨ ꯇꯜꯂꯦ. ꯅꯪ ꯑꯃꯨꯛꯇ ꯁꯤꯛꯑꯣꯁꯤ." ꯕꯁꯟꯇ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ꯫ ꯆꯠꯊꯣ ꯁꯥꯏꯗ, ꯍꯩꯅꯗꯦ, ꯇꯨꯀꯠꯆꯩꯀꯣ." ꯂꯨꯈꯣꯏꯅ, "ꯀꯩꯗꯧꯒꯦ ꯁꯤ ꯁꯤꯛꯄꯕꯣ?" ꯆꯥꯎꯕꯅ, "ꯀꯗꯥꯏꯅꯣ? ꯑꯩ ꯁꯤꯛꯀꯦ, ꯁꯤꯗ ꯄꯤꯔꯛꯑꯣ." ꯂꯨꯈꯣꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯤꯛꯄꯤꯗꯨ ꯆꯥꯎꯕꯗ ꯄꯤ꯫ ꯂꯨꯈꯣꯏ ꯑꯃꯨꯛꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯁꯤꯗꯁꯨ ꯑꯃ ꯆꯦꯟꯊꯔꯛꯏ." ꯕꯁꯟꯇꯅ, "ꯀꯔꯤꯅꯣ ꯏꯇꯥꯎ ꯆꯥꯎꯕ, ꯁꯤꯁꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯑꯍꯣꯡꯕ ꯑꯣꯏꯗꯣꯏꯔꯥ?" ꯆꯥꯎꯕ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯅꯣꯛꯂꯒ, "ꯈꯪꯗꯦꯗ ꯏꯇꯥꯎ, ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗꯦ. ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯑꯩ ꯈꯪꯗꯦ." ꯂꯨꯈꯣꯏꯅ, "ꯏꯇꯥꯎ ꯆꯥꯎꯕ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯇꯥꯎꯅꯅꯦ ꯏꯇꯥꯎꯒꯤ ꯍꯤꯛꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯐꯥꯕꯤꯒꯦ. ꯑꯣꯀꯥꯛꯇꯤ ꯂꯩꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯦꯕ."
ꯅꯪꯕꯨ ꯍꯥꯀꯠꯆꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ? ꯈꯔꯕꯨꯗꯤ ꯁꯨꯝ ꯃꯔꯛꯇ ꯏꯇꯥꯎ ꯐꯥꯎ ꯍꯤꯛꯄꯤ ꯂꯩꯔꯕꯁꯤꯅꯗꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨꯗꯤ ꯁꯧꯁꯥꯔꯝꯃꯅꯤꯕꯣ ꯏꯇꯥꯎ꯫ ꯁꯣꯝꯗꯁꯨ ꯀꯦꯊꯕꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯏꯀꯥꯏ ꯃꯅꯦꯝꯗ ꯍꯥꯏꯗꯨꯅ ꯍꯤꯛ ꯐꯥꯍꯜꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯍꯤꯛꯀꯨ ꯑꯃ ꯁꯤꯛꯂꯒ ꯏꯃꯥ ꯏꯄꯦꯝꯃ, ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯤꯕꯁꯤꯗꯤ ꯍꯤꯛꯄꯤ ꯊꯥꯛꯂꯤꯕꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕ ꯍꯤꯛꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯏꯃꯥ, ꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯦꯡ ꯆꯠꯂꯦ ꯑꯃ ꯂꯩꯔꯝꯃꯅꯤ, ꯑꯝꯇ ꯌꯦꯡꯉꯣ ꯏꯃꯥ꯫ ꯑꯦ ꯍꯣꯏꯅꯦ, ꯂꯩꯔꯤꯅꯦ, ꯑꯃꯠꯇꯒ ꯅꯠꯇꯦ, ꯑꯅꯤꯅꯤꯅꯦꯍꯦ꯫ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ, ꯈꯨꯠꯁꯤꯁꯨ ꯂꯣꯏꯅ ꯍꯤꯛꯄꯤ ꯄꯥꯏꯗꯨꯅ ꯂꯩꯔꯦ, ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯃꯣꯏ ꯃꯄꯥ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯃꯧ ꯅꯨꯄꯤꯒꯤ ꯍꯤꯛꯄꯤꯁꯦ ꯑꯃꯨꯛꯇ ꯐꯥꯕꯤꯔꯨ ꯂꯥꯛꯑꯣ, ꯑꯩ ꯈꯨꯠꯁꯦ ꯍꯥꯡꯗ꯭ꯔꯦ, ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ, ꯄ꯭ꯔꯞ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ꯫ ꯀꯦꯊꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯏꯃꯥ, ꯄꯥꯕ ꯀꯧꯔꯤꯗꯨꯕꯣ? ꯀꯩꯒꯤꯅꯣ? ꯑꯩ ꯏꯀꯥꯏꯖꯩꯌꯦ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯍꯤꯛꯄꯤ ꯊꯥꯡꯕꯤꯁꯤꯗꯤ ꯑꯗꯨꯁꯨ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯑꯣꯏꯔꯗꯤ ꯐꯕ, ꯀꯅꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯀꯣꯛꯇ ꯂꯩꯕ ꯍꯤꯛꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯂꯣꯏꯅ ꯂꯩꯔꯕ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯁ, ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ, ꯅꯇꯤꯟꯒ ꯂꯣꯏ ꯆꯣꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯀꯨ ꯑꯍꯟ ꯖꯥꯎꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ, ꯑꯩꯕꯨ ꯀꯧꯈꯤꯕ꯭ꯔꯣ? ꯃꯦꯝꯇꯣꯟꯅ ꯀꯧꯏ ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯂꯨ ꯂꯥꯛꯑꯣ꯫ ꯀꯦꯊꯕꯤ ꯇꯞꯂꯞꯅ ꯏꯃꯥ, ꯑꯩ ꯏꯀꯥꯏꯀꯣ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯀꯔꯤꯒꯤ ꯏꯀꯥꯏꯕ? ꯃꯈꯣꯏ ꯃꯄꯥ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯂꯣꯏꯔꯦ, ꯍꯤꯛꯄꯤꯅ ꯃꯀꯣꯛ ꯑꯁꯤ ꯌꯣꯝꯂꯦ, ꯈꯔ ꯂꯩꯔꯕꯗꯤ ꯃꯀꯣꯛ ꯑꯁꯦ ꯍꯤꯛꯄꯤꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯅ ꯑꯩ ꯅꯃꯧ ꯅꯨꯄꯤꯒꯤ ꯍꯤꯛꯄꯤꯁꯤꯡꯁꯦ ꯐꯥꯗꯣꯛꯀꯦ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯃꯃꯥ? ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯅ ꯍꯤꯛꯄꯤ ꯐꯥꯔꯛꯀꯦ, ꯃꯣꯏ ꯃꯄꯥꯅ ꯁꯤꯛꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯍꯔꯤ ꯑꯣꯟꯊꯣꯛꯄ ꯃꯃꯥ, ꯀꯨꯏꯔꯒ ꯅꯪꯁꯨ ꯉꯧꯔꯛꯂꯦꯅꯦ꯫ ꯍꯩꯃꯥ, ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕ ꯋꯥꯅꯣ? ꯇꯟꯖꯥꯗꯨꯗ ꯆꯥꯎꯕ ꯃꯀꯣꯛꯇꯣ ꯍꯣꯠꯇꯨꯅ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯣꯛꯁꯦ ꯃꯣ ꯊꯥꯡꯉꯤ, ꯑꯩ ꯍꯥꯀꯠꯆꯕꯅ ꯁꯤꯗꯧꯔꯤ, ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯁꯦ ꯉꯁꯤ ꯆꯣꯞꯄ ꯅꯪꯂꯕꯅꯤ, ꯃꯣꯁꯤꯡꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯐꯥꯗꯣꯛꯄꯤꯌꯨ꯫ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯐꯠ ꯈꯨꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯄ꯭ꯔꯞ ꯂꯥꯛꯂꯒ ꯆꯩꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯩ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯀꯥꯟꯁꯤꯗ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯑꯝꯇ ꯆꯠꯊꯣꯛꯁꯤ, ꯑꯩ ꯏꯃꯥꯗ ꯍꯤꯛ ꯑꯃꯨꯛꯇ ꯐꯥꯗꯣꯛꯍꯟꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯔꯛ ꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯦꯝꯇꯣꯟꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯃ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯒꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ꯫ ꯕꯦꯝꯃꯥ, ꯅꯪ ꯈꯛ ꯂꯩꯕꯅ ꯂꯩꯕꯅꯤ, ꯏꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯤꯛꯄꯤ ꯂꯩꯍꯜꯂꯤꯕꯁꯤꯕꯨ ꯅꯪꯁꯨ ꯁꯤ ꯐꯥꯎꯗꯤ ꯍꯦꯟꯃꯜꯂꯤꯍꯦ꯫ ꯀꯩꯅꯣ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯉꯣꯟꯗꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯩꯁꯤꯕꯣ? ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯏꯃꯥ, ꯀꯣꯛ ꯐꯔꯛꯑꯣꯕ꯫ ꯑꯍꯟ ꯖꯥꯎꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯅꯥꯏꯗ ꯎꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯅꯅꯥꯏ ꯃꯤꯠꯀ ꯇꯥꯡꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯀꯦꯊꯕꯤ ꯃꯀꯨꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯕꯥꯕꯥ, ꯄꯥꯕꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯀꯣꯛꯇ ꯅꯥꯟꯊꯔꯒ ꯍꯥꯏꯈꯤꯕꯗꯣ ꯏꯃꯧꯅꯤ ꯈꯜꯂꯣꯏ, ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯅꯤ ꯍꯥꯏꯅ꯫ ꯍꯥꯏꯈꯤ, ꯑꯗꯨ ꯀꯩꯗꯧꯔꯦ? ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯤꯛꯄꯤꯁꯦ ꯄꯥꯕꯅ ꯐꯥꯕ ꯀꯩꯝ ꯀꯥꯏꯗꯦ, ꯑꯩ ꯍꯥꯀꯠꯆꯕꯗ ꯂꯣꯏꯔꯤꯕ, ꯄꯥꯕꯅ ꯑꯃꯨꯛꯇ ꯐꯥꯕꯤꯌꯨꯕ꯫ ꯏꯍꯦ, ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ, ꯑꯩꯗ ꯂꯩꯄꯨꯡ ꯐꯝꯕ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯟ ꯆꯥꯎꯊꯣꯛꯈꯤ꯫ ꯀꯦꯊꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯀꯌꯥ ꯐꯠꯇ꯭ꯔꯤꯕ ꯍꯅꯨꯕꯅꯤ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯍꯥꯀꯠꯆꯕ ꯃꯩꯆꯥꯛ ꯈꯥꯛꯂꯤꯕꯁꯦ ꯈꯪꯗꯦꯕ ꯃꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯒꯤ ꯃꯀꯣꯛꯀꯤ ꯃꯣ ꯊꯥꯡꯕꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ, ꯐꯅ ꯐꯥꯔꯕꯁꯨ ꯂꯩꯕꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯔꯛꯁꯤꯗ ꯆꯥꯎꯕ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯃꯥꯟꯅꯕ ꯄꯨꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯩꯔꯕꯅꯤನ ꯃꯥꯁꯨ ꯃꯀꯣꯛꯇꯨ ꯍꯤꯛꯄꯤꯅ ꯌꯣꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯉꯁꯤꯗꯤ ꯆꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯀꯦꯊꯕꯤ ꯃꯥꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯥꯗꯤ ꯆꯥꯛ ꯇꯞꯇꯥꯅ ꯆꯥꯔꯒ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯅꯤ ꯌꯨ ꯊꯛꯇꯨꯅ ꯍꯜꯂꯛꯄꯗꯨꯗ ꯆꯩꯔꯛꯏ꯫ ꯏꯆꯥꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯌꯨ ꯊꯛꯄ ꯁꯣꯏꯔꯦꯅꯦꯀꯣ꯫ ꯆꯥꯎꯕ ꯀꯞꯂꯤ ꯃꯔꯣꯜꯒ ꯐꯥꯏꯔꯒ ꯑꯩꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯊꯛꯅꯤꯡꯗꯅ ꯊꯛꯄ ꯅꯠꯇꯤꯌꯦ ꯏꯃꯥ, ꯄꯦꯟꯗꯕꯗꯒꯤ ꯊꯛꯂꯤꯕꯅꯤ꯫ ꯏꯁ, ꯀꯌꯥꯗꯅꯣ ꯄꯦꯟꯗꯕꯗꯒꯤ ꯊꯛꯂꯤꯕꯅꯤ ꯀꯥꯏ, ꯁꯛꯇꯥꯁꯤꯒ ꯆꯨꯔꯥꯟ ꯊꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯃꯥ, ꯅꯪꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯦ, ꯃꯤꯅ ꯑꯩꯁꯦ ꯍꯤꯛꯄꯤ ꯊꯥꯡꯕꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯏꯃꯥꯗꯤ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯍꯤꯛꯄꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯄꯜꯂꯛꯀꯅꯨ, ꯏꯃꯥ ꯀꯣꯛ ꯆꯤꯛꯏ, ꯇꯁꯦꯡꯅ ꯏꯃꯥ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗꯦ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯤ ꯎꯕꯗ ꯏꯃꯥꯅꯦ ꯕꯤꯕꯨꯂꯥ ꯀꯣꯛ ꯊꯣꯡ ꯄꯨꯏ, ꯑꯩꯅꯦ ꯃꯧꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯒꯗꯧꯕ ꯇꯜꯂꯕꯅꯤ꯫ ꯅꯄꯥꯒ ꯑꯩꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯥꯏꯅꯔꯤꯕꯅꯤ,
ꯆꯥꯛ ꯆꯥꯕꯗꯒ ꯃꯧꯅ ꯃꯀꯣꯛ ꯈꯣꯠꯄꯗ ꯏꯟꯁꯥꯡꯗꯒ ꯍꯤꯛꯀ ꯌꯥꯎꯔꯝꯃꯗꯤ ꯀꯥꯏꯅ ꯁꯤꯗ ꯈꯟꯕꯗꯅꯦ ꯅꯣꯏ ꯅꯄꯥꯒ ꯑꯩꯒꯁꯦ ꯆꯥꯛꯃꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯃꯁꯛ ꯐꯖꯕꯁꯤꯗ ꯄꯥꯝꯃꯟꯈꯤꯕꯒꯤ ꯍꯤꯛꯄꯤ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯂꯩꯀꯥꯏꯗꯁꯨꯗꯤꯒ ꯂꯧꯗ꯭ꯔꯤ ꯍꯤꯛꯄꯤ ꯊꯥꯡꯒꯤ ꯈꯪꯂꯝꯗꯕꯗꯤ ꯑꯩ ꯀꯤꯊꯕꯤꯁꯦ ꯂꯧꯔꯝꯃꯣꯏꯗꯕꯅꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯅꯦ ꯃꯁꯛ ꯁꯛꯇꯅ ꯂꯩꯔꯅꯨ ꯑꯩ ꯇꯨꯝꯅꯤꯡꯂꯦ ꯅꯪꯁꯨ ꯀꯥꯗ ꯆꯪꯂꯒ ꯅꯪꯒꯤ ꯅꯨꯄꯤꯗꯔ ꯀꯩꯅꯣ ꯋꯥꯀꯠꯄꯗꯣ ꯃꯈꯥ ꯁꯝꯊꯔꯨꯔꯣ ꯑꯩ ꯇꯨꯝꯕ ꯆꯪꯂꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟ ꯆꯪꯈꯤ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯆꯪꯂꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯤ ꯍꯤꯛꯄꯤ ꯊꯥꯡꯂꯦꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯩ ꯃꯁꯛꯁꯦ ꯍꯤꯛꯄꯤꯁꯤꯗ ꯊꯥꯡꯂꯝꯗ꯭ꯔꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯒꯗꯧꯕꯅꯤ ꯍꯥꯏꯁ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝ ꯈꯜꯂꯤ ꯃꯁꯤꯅ ꯐꯔꯅꯤ ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯀꯥꯟꯗꯦ ꯑꯩ ꯃꯁꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯒꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯃꯃꯤꯠ ꯆꯤꯡꯂꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯑꯣꯏꯔꯣꯏ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯀꯥꯇꯤ ꯑꯄꯩꯕꯗꯣ ꯆꯥꯎꯕ ꯉꯥꯎꯔꯤ ꯀꯥꯇꯤ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯣꯟꯅ ꯊꯪꯗ ꯐꯪꯂꯦ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯀꯥꯇꯤꯗꯨꯅ ꯆꯞꯇꯨꯅ ꯀꯛꯄ ꯍꯧꯔꯛꯏ ꯅꯥꯀꯜ ꯅꯥꯛꯌꯦꯠ ꯑꯅꯤꯃꯛ ꯀꯥꯇꯤꯗꯨꯅ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯟꯅ ꯀꯛꯊꯠꯂꯤ ꯂꯨꯈꯝ ꯋꯥꯏꯗꯨꯗꯤ ꯀꯛꯄ ꯌꯥꯗꯗꯨꯅ ꯆꯥꯎꯕ ꯀꯛꯇ꯭ꯔꯤ ꯃꯥꯁꯨ ꯅꯤꯁꯥꯒ ꯉꯥꯎꯕꯒ ꯀꯛꯂꯕ ꯁꯝꯁꯤꯡꯗꯨ ꯐꯃꯥꯡꯗꯨꯗ ꯍꯨꯟꯊꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯁꯝꯗꯨ ꯁꯝꯕꯨꯟ ꯄꯨꯟꯁꯤꯟꯅꯕ ꯃꯥꯔꯛꯄꯗꯗꯤ ꯅꯥꯀꯟꯁꯤꯡꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯀꯦꯊꯕꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯍꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯤꯡꯁꯦꯜ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯦ ꯈꯪꯂꯥꯎ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄ ꯍꯣꯏꯃ ꯀꯩꯅꯣ ꯈꯣꯟꯖꯦꯜꯗꯨꯗ ꯆꯥꯎꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯄꯅꯤ ꯃꯥꯁꯨ ꯈꯪꯍꯧꯗꯦ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯄ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯃꯥ ꯑꯩ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯆꯥ ꯁꯝ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯃꯥ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯛꯁꯦ ꯂꯥꯕꯤ ꯃꯥꯜꯂꯦ ꯍꯣꯏ ꯃꯥ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯆꯥꯎꯕ ꯃꯥꯗꯤ ꯉꯔꯥꯡ ꯃꯥꯅ ꯌꯨ ꯉꯥꯎꯔꯒ ꯇꯧꯈꯤꯕꯁꯤꯡꯗꯨ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯀꯔꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯁꯝꯗꯨꯕꯨ ꯀꯛꯀꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯀꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦ ꯑꯩꯕꯨ ꯉꯥꯎꯕꯤꯔꯣ ꯋꯥꯈꯜ ꯌꯥꯎꯗꯕꯤꯔꯣ ꯑꯩꯅ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯖꯨꯠ ꯆꯥꯗꯅ ꯀꯛꯇꯣꯏꯅೋ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎ ꯀꯩꯝꯇ ꯍꯧꯗꯕꯅꯦ ꯅꯪꯅ ꯀꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯕꯨ ꯊꯧ ꯂꯩꯇꯕꯁꯤꯉꯥꯏ ꯃꯆꯤꯟꯗ ꯁꯤ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯒ ꯆꯥꯎꯕ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯆꯥꯎꯕ ꯃꯆꯤꯟꯗꯒꯤ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯕꯨ ꯁꯤ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯑꯩ ꯁꯤꯖꯅꯤꯡꯉꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯃꯃꯧ ꯅꯨꯄꯤꯅ ꯑꯌꯨꯛꯁꯤꯗ ꯀꯞ ꯂꯥꯎꯗꯅ ꯇꯧꯕꯗꯨ ꯇꯥꯔꯒ ꯃꯦꯝꯇꯣꯟꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯋꯥ ꯍꯥꯏꯗꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦꯍꯦ ꯑꯌꯨꯛꯁꯤꯗ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧꯗꯨꯔꯣ ꯍꯣꯏ ꯃꯥ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯅꯨꯄꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯅ ꯉꯔꯥꯡ ꯌꯨ ꯊꯛꯆꯤꯜꯂꯒ ꯅꯪꯒꯤ ꯁꯝꯗꯣ ꯍꯤꯛꯄꯤ ꯌꯥꯝ ꯊꯥꯡꯉꯦꯅ ꯍꯤꯛ ꯂꯩꯇꯅꯕ ꯀꯛꯈꯤꯕꯅꯤ ꯅꯪ ꯁꯥꯎꯔꯅꯨꯁꯤ ꯃꯦꯝꯇꯣꯟ ꯃꯥꯗꯤ ꯃꯃꯧꯒꯤ ꯁꯛꯇꯨ ꯎꯕꯗ ꯋꯥꯒ ꯍꯥꯏꯐꯝ ꯈꯪꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ ꯀꯦꯊꯕꯤ ꯁꯥꯎꯅ ꯆꯥꯎꯕꯒꯤ ꯁꯝꯗꯨ ꯐꯣꯏꯔꯒ ꯃꯤꯕꯨ ꯍꯥꯠꯂꯒ ꯁꯣꯏꯈꯤꯕꯅꯤ ꯀꯥꯏꯅ ꯅꯪꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯂꯒ ꯁꯣꯏꯈ꯭ꯔ ꯍꯥꯏꯒꯦ ꯍꯥꯠꯀꯦꯗ ꯅꯪ ꯍꯥꯠꯀꯦꯕ ꯅꯨꯄꯤ ꯁꯝꯁꯤꯅ ꯍꯥꯏꯃꯤ ꯐꯣꯏꯔꯛꯀꯅꯨꯁꯤ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦꯕ ꯅꯪ ꯁꯥꯎꯔꯅꯨꯕ ꯁꯦꯝꯃꯤ ꯀꯔꯤꯒꯤ ꯂꯥꯟꯕ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯃꯦꯝꯇꯣꯟꯅ ꯍꯩ ꯃꯊꯣꯡ ꯆꯥꯗꯕ ꯑꯅꯤ ꯈꯠꯅꯔꯤꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯣꯛꯁꯤꯗ ꯊꯥꯔꯨ ꯂꯥꯛꯑꯣ ꯆꯥꯎꯕꯒꯤ ꯁꯝ ꯐꯣꯏꯔꯝꯕ ꯀꯦꯊꯕꯤ ꯃꯅꯦꯝꯅ ꯃꯈꯥꯗ ꯐꯝꯊ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯕꯗꯨꯗ ꯄꯥꯈꯠꯅ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯏꯁꯤꯡ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯄ ꯏꯁꯤꯡ ꯈꯨꯖꯥꯏ ꯂꯧꯔꯨꯔꯒ ꯃꯅꯦꯝꯒꯤ ナꯛꯇ ꯐꯝꯊ ꯄꯥꯈꯠꯅ ꯏꯃꯥ ꯁꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯃꯦꯝꯇꯣꯟ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯂꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯅꯥꯀꯟ ꯁꯝ ꯌꯥꯎꯗꯕ ꯁꯛꯇꯝꯗꯨ ꯎꯕꯗꯒꯤ ꯅꯣꯛꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥꯁꯨ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯐꯅꯕꯨ ꯐꯖꯔꯤꯌꯦ ꯕꯥꯃꯣꯟ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯕꯨ ꯌꯥꯝ ꯃꯥꯜꯂꯤ ꯏꯃꯥꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯉꯣꯗ ꯍꯥꯏꯅꯕꯤꯔꯒꯦ ꯏꯃꯧꯗꯣ ꯆꯥꯛ ꯊꯣꯡꯕ ꯆꯠꯄ ꯈꯔ ꯄꯨꯕꯤꯌꯣ ꯍꯥꯏꯗꯅ ꯆꯥꯎꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯋꯥꯟꯊ ꯅꯣꯛꯂꯒ
khoi ma si ai aduna bu pharani sel su thokpa hojikti lu su koklani hikpi su leiraroi chak thong bu su chatlani sel su panglani nang di yam kanare hinu pi aina sam kakpi badage khanghau de ke thabi makhuta pari be ising khojai duna chawbagi mamai duda ising haijin khiba yam karim na baini khangbra da nang masuni hanubi yam karim na bra haibune hojik loi hatok lam laga ipam chakhidoini kari thuena tawriba sakta singsidi si hairamaga ke thabi sauna thoki chawba mama macha ani du yengnaduna khangnom noi asumna ke thabi sauning labasu sauningna maru kok taba yadraduna maru koklami numito ahan jawdi nungsit chaba ayunga na thoki badagi mamo maru kokle haibadu khanglamde ke thabi chakhumduna sutchu tawduna chak thongli ahan jaw masu halakduna bakhuta enchang hapa khaw khara paiduna chakhumde changlaklami masida angang machugi phanek phi setuna maru ikoko khai tung onthok khuru sauduna phamlibadu ubada ahan jaw madi chawba oiraboi khanduna sauna khanglaw lawrai hoi mahapapia phanek ka setuna chak ka thongladana tawhaide mahachandan adamora kethabi ingangang na yeng thori ahan jaw mamau oirambaduda khangpre khangna is karino govinda loiredana nanaide karino uriba matawsibo baba karino khanglibadu bo aise namang nupini kethabi ai khangi ko hare krishna kochu mubai bungo nanai bu lokshin bi imau bo onkre nanai hinjaning drai baba namau I haigaliban karigumba aigi isinane joro haitharak tringai baba su thokpi horo natrabadi baba su ne lukokpo onbagi changna thajaba lei nungai da ko ha imau ibema naku di nang ubada lawai sam keline natte kariginoba nangna naru koklibadu bo baba sebana mauna tawge haiduna tawribro ai su khong khoche tingthoklaga kapninglibani masi pumnamakse nacha nupa yu thakpaduna thogaliba ngaktane mahana halaga phagadawani maha chinjawba tharoi manbado nati ibungona bu kaimta haidabro nangna lu koklibado kari haidoino mana ko kai ko piraga baba wa makata biranu namau haijrang phingning le thokpikho chak loire kaucherage karino noina tawise ai gyan tade tawbata mina nungnakini nakokto phina khumlaga dumaklei mapan thokan mina mawlu kokpi haidana laknarakani asumna numitchi masohokri mathangi numitni nongthel numidang wairam madu kethabi makokto phizina koplaga mangol du waisili tanja duda makhoigi yumlona basakhi su tengkot ama makhuta paiduna kethabi hoida laklami sakina onthokne thabak phaidai maudiya kethabina haima ine laklibro kakhatpiro phidasida phamse ine phamaroigi nahana mane iromba thilakpagi tengkochi piba lakpani se lawshiluse kethabi changsenduna tengkotu lawi nungsit khajik chilakpaduda kethabi ki makokta koplamba phi adu haidokhirami kethabi tahana makokta phiduna phatkopsin tahana imung jangki sakhi madi uhaurabani kethabi ki masam yaudabadu is karino hojikidubo maru koklibanine ibai ngamida ko hojikan gi moksingse ngamkre nati hojiki saktubu man akhetpabu anthokna male haiwane kanade ai pause kana dano amukta tamduge sakina paudu onthok thuna sandokre ngai haktuda mi phaneyam di khangli makhoisu memton gi mamau nupi kethabina maru kokpadu yingning manduna maram leita memton hoida laklammi asumna nongmada laikai mi phaneyam di memton hoida laklammi maram sung leita nani laklibadu thawoina kethabi gi maru kokpa yengba tathonok laga ije memton aise ije udaba koire haiduna ne ije unaba laklibani ngarang ta na troibi ma ibani na kaithelda thingnaram khibado aduni dana aina haidi sumaina irenjana pham khotana tawbasidi tawkhidaba koire dana adugini ado namau nupi dubu leikidabro masak amukta yenge kokthora udana leibadi leiramgani aduda masa nungaite haibani phamungde hiplaga leiramgani kokthokpa nungaitre ije adugidinya ai hekta changlaga yengluge ihani ije dum phambiram maugi kado ai khangi nahan muk luhongbada ije phamiramuko ahemukta changlagi yengluge si hairam ta thot magi yumgi mawongda yumbu saduna praprap sangki memton machinda kayadan mayam si mangai ne thoke hekta changkhiba
ตาทดเกทับิกิกาตุดสังลักลำมีเกทับิหิบลำดิพมังตุดพักทาตุนพำละกะพี่พอตุนไลรำมีตาทดจังลักละกะนังบัวน่าซาไหนหายละกะพี่พอตุนไลระโบรอีเรนจะนับพอทาระกะไลไปยาโดรเกทับิมาบอกนึงเดคัลลีคาริตาวลากลินโนสินะมาทกะมาตะไลระคังดิบมวยแสงไงหักไลระกะอมมุกลากันไงหักไลระกะอมมุกนั่นติคาริว่าคัลบุคัลลีบนให้บะคาริน้องมุกบังลีบตัวบ่ไกชุดเอาดีเนี่ยจังโลพักชิดาพัมสิตาทอจังลักตุนะพักตัวตาพัมไทยนั่นตินั่งไปยมสิเดสุมเลยตัวบัวดรูเล็กกาเดสุขระขระกอยทุกยาดรูไอ้คุยเดสุลักไปยัยซุ่มยมเดลัยบัสินะน้องไงดาววันนี้มาโกกเสียพี่สินะลอยนี่เหี้ยชิเลตาวริบัสิไอ้หนูวันนี้ลิสิกาอามาตอุดกำไมตาวนี่สิเดียไอ้งาสิดีมากิมารุกกปัสสักแสกำไมตาวิยิงแต่นันดิตกละร้อยเบียมานั่งบัวซาเนกซาบันนักโกกตัวบูพี่สมเย็ดลิตัวบูหูมังไหลกระทบปตาดิห้องตัวอุเนี่ยยานี่ได้เนี่ยไอ้ไก่สุสาดิสินันนุ่งไงฮันเดแต่ทดมานังงำได้ยาได้ให้บกงอังงำตาเลยนุ่งไงเตสิอินเนลกทบปีกเซ่อินเนลกทบปีกไก่นุ่ยเนี่ยยานี่พี่เสียสิงกันยานี่ไก่นุ่ยาดีอินเนลกทบปีกสิสารนี่บ่อินเนพี่สิลกทบปีกโกเกทับบิสาวนะกันเหตุลาวีไก่หนอฮันนั่งมองเอาบรามีกี่พิมพ์ลิสติบอกท่าโดไอ้ปะเนี่ยท่าโดไอ้ดิเนี่ยส่งเท้าท่าโดไอ้นั่งกินนรุกปนสักโตเฮ้ยยังจุบมาใครไอ้ดิสุกท่าโดไอ้กะรีฮันเดนั่งบอกอีไก่บัดดูขังรีตัวบอกท่าโดไอ้ปะเนี่ยไก่ขังเดบีหอยมาอันเดจังบิโรไอ้กาดังเอาบิมาเลยเด็กกะรีไอ้บอกเอาไปไก่อะดูไม่นักก็ให้เลยดีพี่สิเราทกแต่น่ะตกเลยเราทกเก็บนังหอยมานั่งไก่เดาดิเกอันเดปรับสักโลให้ฮันนูบิกบจักเปียพี่เสียจริงกันให้ได้ก็สมจริงสิยาดีให้มาสมจริงไงเมมตอนชูมามองนักเกาหลีบดูตาระตุนจังลักปนิเตาริบมาเตาตัวอูบดามาสุปรับจังเซนแต่ถดบุลักตันจริงทอรีแต่ถดหายไปอีจูตาเดบียกะรินนั่งไหนมองเตาริบเสียนั่งไอ้คุยบุษจิบเราไก่นุ่ยเจไอ้นักไก่ดาวรกีไก่นุ่ยเจไอ้นักไก่ดาวรกีไอ้ไก่นั่งนักขจายตัวดาขับปากชินทัศิโลให้บรอทัศิโลระบันอีปราจตามันนี่นะน้อยเดียน้ำมองหนูปีลูกกบปีเซ่ซ้ำเขาดับดูปักเปลี่ยนปีก็ตัวบันยาจะก็ตัวอุกัยเนาะสักตาสิงสิทีไก่ทกใจเย็นตัวเลยเนาะเพชรตัวรำละกะแต่ทอจัดขี้มาเหกจัดขี้ปะกะเกทับีเหกกับลักเลยเมียมตอนมาเมื่อวันเทมเจนบีระอีกับกันอีมาเลยรีบสิดีกะริกิอีมองเนี่ยดมนะกับรีบเนาะกับกันนุสิอีมาหนูไงติอีมาไอ้เฮงนี่ไอ้สินิกิมาเลยไก่มีสิ่งสิ่งไหนคนที่ยังรีบมียังสิบุกไก่เนาะไอ้สิบุสีใครรีบมาเอาเงาเบียอดมนะให้กันก็ริกิมองนึกสีกันเต้ารีบนูสีปุ่มน้ำมักเซมาจันดานดูนะทุกอันมังอักตันลักตะลักที่สนุมางสิดิไอ้เนี่ยพูดกันว่าอะไรอาสมน้ำเมมตัวน่ะเกทับิบุเทมจินบีน้ำไม่ดังกิมาทำนี่เจ้าวัสุทบักฮัลักลามีมัสยิดะมาจานุปังไงตัวนั้นไล่รำมาเมมตัวละไวลูตอนตะกี้เหกตะลักทารีเปียละบันนัดรนังฮะเปียละมันนี่บันนังเจ้าไปอิงงักนะไก่นุ่ยมาฮัลักปะเกตไอส่งตัวเรซิบูไอ้เนี่ยไก่ดอกครากไอ้เนี่ยไก่ดอกครากอีมาไก่นั่นตินั่งกี่ตัวบ่ไอ้เนี่ยนักศิลป์นี่ไก่ให้ดิบเราก็รีโนมีมามันนิ่งมามังตัดงักลิบตัวก็รีโนว่าดูต้องโดนหิตาให้บิวไก่ดอกแกอีมาอุสินะมีกี่น้องนับพมอยตันมาปานทบปังงำจุบเสนั่งดิเปละมันนี่ยัยอะดูไอ้ชุลาเลยให้จารีบตัวดียูขจิกทักลูบตัวเดาเงาตัวนึกตัวคลิปนี่นั่งแย่สวยบตัวน่ะอีมาอุสิงะสิดีมาปานทบปังงำใจยมสิดาพอเล็กไก่มีหลักตัวน่ะอีมาอุตะกระเรียมนะพี่นั่งเปียโลให้ดิบเส้นนี่นั่งอาหารจากทุลักตัวน่ะเฮ้ยยาริมาฮอกครับที่ฮอกตรงเกี่ยคันจีอีมาอุสิอาสุ่มน่ะสุ่มทำไปยาเล็กไก่มีสิ่งเสียจัดอามัมลอยน่ะตัวงาใส่มักเตสุยมเสียดลักแล้วก็กะรีน่ะอีมาอุตะวิหายดิบตัวนี้อะดูไหนคุยกะรีกงบ้ามาดิขนาดมันน่ะจงกันนี่กูมาใครมาปานกะรีขันลิบันน่ะให้บ่ตองให้บิโรบุงอ่ะนั่งสุดต่ออีปานาดีสินะพากันรักกันอีโมชีมานะมาส่งข้าศึกสังจิพอบไม่ยอมแต่เลยจารุบันนะพากันเสียดเลยระบดีอีโมเซว่าเขาหนุ่งไอพงขังเลยด้วยอดูตาบ้าเสียดตาวริบสิกุมเดสุตาวรบดีมีขังเงินดาเจ็กสินะปูระกับอีโมเซจัลไม่ยอมกิมีสิ่งเดสูเจ็กสินะสินะรำมาปานทุกระทำนะบ่ไอ้คุยเด็กดีมวยนี่เห็นเจ็กสินะอีโมเซทำกันอีปานะท่าใจ
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯐꯒꯅꯤꯀꯣ ꯅꯣꯏ ꯈꯟꯅꯨ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯅꯧ ꯏꯄꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯐꯒꯅꯤ ꯅꯪ ꯏꯃꯧꯒ ꯇꯥꯟꯅꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯥꯒ ꯇꯥꯟꯅꯔꯒꯦ ꯆꯥꯎꯕ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯨꯟꯅ ꯇꯥꯟꯅꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯀꯦꯊꯕꯤꯕꯨ ꯃꯄꯥꯝꯗ ꯊꯤꯟꯕꯤꯔꯝꯂꯦ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯏꯕꯦꯆꯥ ꯃꯆꯥꯒꯤ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯤꯛꯈꯔ ꯂꯩ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝꯅ ꯂꯨ ꯍꯦꯛꯇ ꯀꯣꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯝ ꯈꯪꯅꯤꯡꯂꯒꯗꯤ ꯃꯥ ꯂꯥꯛꯂꯤꯉꯩꯗꯨꯗ ꯍꯪꯍꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯗꯤ ꯁꯛꯁꯨ ꯐꯖꯕꯅ ꯂꯣꯏꯔꯤ ꯃꯪꯒ꯭ꯔꯥ ꯁꯦꯡꯅ ꯈꯦꯠꯇꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯏꯃꯥꯅ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯈꯣꯏꯗꯤ ꯊꯤꯔꯁꯨ ꯁꯝ ꯐꯥꯎꯗꯤ ꯌꯥꯎꯔꯤꯌꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯥꯗꯤ ꯐꯖꯩꯌꯦ ꯂꯨ ꯀꯣꯛꯄꯗꯨꯅ ꯍꯦꯟꯅ ꯔꯥꯁꯤ ꯂꯩ ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯒꯦ ꯏꯃꯥ ꯊꯣꯡꯒꯦ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯀꯩꯅꯣ ꯏꯃꯥꯅ ꯀꯩꯒꯤ ꯊꯣꯡꯗꯣꯏꯅꯣ ꯏꯅꯝꯃ ꯂꯩꯇ꯭ꯔꯣ ꯃꯥ ꯀꯩ ꯆꯠꯈꯤꯒꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯥꯛꯂꯤꯁꯦ ꯏꯅꯝꯃ ꯎꯗꯦ ꯀꯨꯏꯔꯦ ꯃꯄꯥꯝꯗ ꯅꯕꯨꯡ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕꯗꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯋꯣꯡ ꯏꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯗꯀꯣ ꯇꯥꯕꯗ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯩꯔꯨꯗꯣꯔꯤꯕꯅꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯏꯃꯥꯅ ꯊꯣꯡꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯔꯗꯣꯏꯅꯤ ꯑꯗꯨꯗꯤ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯁꯤ ꯉꯥ ꯑꯃ ꯇꯧꯕꯤꯔꯒꯦ ꯆꯝꯅ ꯆꯥꯔꯁꯤꯀꯣ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯂꯤ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯋꯣꯡ ꯏꯟꯈꯤꯕ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯃꯄꯥꯝꯗꯒꯤ ꯃꯕꯨꯡꯁꯤꯡꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯂꯤꯕꯅꯤ ꯃꯌꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯒ ꯅꯠꯇꯦ ꯏꯕꯦꯆꯥ ꯃꯆꯥ ꯃꯃꯧ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯨꯏꯅ ꯆꯠꯂꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯝꯃꯅꯤ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯁꯅꯥꯔꯩꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯣ ꯀꯔꯤꯅꯣ ꯁꯤꯁꯨ ꯏꯌꯨꯝꯅꯦ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯆꯠꯀꯅꯤ ꯌꯥꯝ ꯌꯦꯡꯁꯤꯟꯅꯒꯨꯝꯁꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕꯤꯌꯨ ꯀꯦꯊꯕꯤꯅ ꯇꯥꯆꯧ ꯏꯃꯥꯁꯦ ꯌꯨꯝꯗ ꯃꯊꯟꯇ ꯊꯝꯂꯝꯂꯒ ꯇꯥꯆꯧꯅ ꯆꯠꯂꯤꯗꯨꯕꯨ ꯇꯥꯆꯧꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ ꯑꯆꯧꯕ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯅꯌꯨꯝꯗ ꯂꯩꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯑꯩꯅ ꯈꯣꯡꯂꯩꯕꯥꯛ ꯇꯥꯅ ꯅꯦꯠꯂꯤꯕ ꯃꯐꯝꯁꯦ ꯏꯌꯨꯝꯅꯦ ꯏꯌꯨꯝ ꯀꯧꯕꯤꯔꯕ꯭ꯔꯣ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯂꯥꯛꯂꯤꯕ ꯏꯕꯦꯝꯃ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯈꯪꯅ ꯋꯥ ꯉꯥꯡꯉꯨ ꯑꯩꯁꯦ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤꯗꯕ ꯃꯥꯜꯂꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯏꯅꯝꯃꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯈꯔ ꯁꯦꯝꯗꯣꯛꯎ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯅꯪꯒꯣ ꯁꯤꯟꯅꯕ ꯂꯦꯝꯗꯦ ꯆꯠꯊꯣ ꯁ꯭ꯋꯥꯏꯗ ꯁꯅꯥꯔꯩ ꯀꯦꯊꯕꯤꯕꯨ ꯏꯟꯊꯣꯛꯂꯝ ꯏꯃꯨꯡ ꯆꯪꯈꯤ ꯏꯕꯦꯆꯥꯅ ꯕꯦꯝꯃ ꯅꯪ ꯅꯅꯝ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯑꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯃꯥꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯝꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯇꯥꯔꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯉꯁꯥꯏ ꯃꯌꯨꯝ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯗꯨꯛ ꯊꯥꯎꯃꯩꯁꯨ ꯀꯦꯊꯕꯤꯅ ꯊꯥꯔꯝꯃꯤ ꯀꯦꯊꯕꯤ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯌꯦꯡꯊꯣꯛꯏ ꯀꯔꯤꯁꯨ ꯃꯥ ꯍꯥꯏꯗꯦ ꯏꯕꯦꯆꯥ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯑꯗꯨꯐꯥꯎ ꯁꯅꯥꯔꯩ ꯊꯣꯛꯂꯛꯂꯝꯗꯦ ꯀꯦꯊꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯏꯅꯝꯃꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯅꯍꯥꯟꯈꯩꯁꯨ ꯁꯤ ꯐꯥꯎ ꯋꯥꯠꯂꯤꯕ ꯍꯣꯔꯦꯟ ꯆꯥꯛꯀꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯔꯛꯁꯅꯨ ꯃꯀꯣꯛꯇꯨꯗꯅꯦ ꯄꯨꯂꯞ ꯍꯩꯖꯤꯟꯒꯦ ꯆꯥꯛ ꯍꯦꯟꯁꯥꯡꯁꯦ ꯏꯃꯥꯁꯨ ꯏꯅꯝꯃꯁꯦ ꯈꯔ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯇꯧꯕꯗ ꯁꯨꯝ ꯌꯥꯔꯗꯤ ꯃꯁꯥꯅ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯜꯂꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯅꯦ ꯃꯀꯣꯛ ꯉꯝꯅ ꯄꯥꯟꯕꯁꯦ ꯃꯥꯒꯤ ꯙꯔꯃꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯐꯅ ꯉꯥꯡꯂꯁꯨ ꯆꯩꯔꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯕꯨꯡ ꯑꯁꯤꯅ ꯌꯥꯔꯤ ꯃꯇꯨꯒꯤ ꯃꯤꯆꯪ ꯆꯪꯂꯤ ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯇꯥꯆꯧꯁꯦ ꯑꯩ ꯋꯥꯔꯤꯃꯨꯛꯇ ꯐꯖꯅ ꯁꯥꯟꯅꯗ ꯌꯥꯔꯣꯏ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯅꯪ ꯌꯦꯡꯕꯗ ꯀꯜꯂꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯀꯦꯊꯕꯤ ꯆꯥꯛꯇꯨ ꯃꯥꯒꯤ ꯅꯤꯡꯊꯤꯅ ꯊꯤꯗꯣꯛꯂꯝꯃꯤ ꯂꯣꯏꯔꯒ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯕꯨꯡꯕꯨ ꯀꯧꯔꯛꯏ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯦ ꯑꯆꯧꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯔꯩꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯆꯥꯛꯇꯣ ꯀꯥꯗ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯣ ꯀꯥꯗ ꯄꯨꯁꯤꯜꯂꯛꯎ ꯏꯃꯥ ꯈꯪꯕꯅꯤ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯅꯪꯉꯣꯟꯗ
ꯌꯨꯝꯁꯤꯗ ꯂꯩꯔꯕꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕ ꯑꯝꯇ ꯈꯪꯖꯤꯜꯂꯨ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯀꯧꯕꯁꯤꯗꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯆꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯖꯅꯤꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯊꯕꯤ ꯆꯠꯈꯤ ꯁꯅꯥꯔꯩ ꯁꯥꯎꯅ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯅ ꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯑꯩꯁꯦ ꯅꯪ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯜꯂꯤ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕꯒꯤ ꯏꯀꯥꯏꯕꯁꯨ ꯅꯪꯉꯤ ꯅꯣꯏꯒꯤ ꯅꯕꯨꯡꯁꯤꯡꯗꯨꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯖꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯖꯥꯅꯤ ꯑꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗꯧꯅꯤ ꯌꯥꯕ ꯇꯥꯔꯕꯁꯨ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯌꯥꯒꯅꯤ ꯐꯠꯇꯕ ꯋꯥꯗ ꯅꯪꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯕꯁꯨ ꯑꯩꯅ ꯇꯥꯒꯗꯧꯕ ꯂꯩꯇ꯭ꯔꯦ ꯂꯧ ꯆꯥꯛꯁꯦ ꯆꯥꯔꯨꯔꯁꯤ ꯑꯆꯧꯕ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯁꯅꯥꯔꯩꯁꯨ ꯁꯥꯎꯔꯪꯅꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯆꯧꯕ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯇꯞꯇꯥꯅ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯒꯦ ꯇꯧꯏ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃ ꯈꯨꯠ ꯍꯥꯝꯒꯦ ꯇꯧꯔꯤꯗꯨꯕꯣ ꯋꯥꯠꯂꯤꯌꯦ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯈꯨꯠ ꯍꯥꯝꯒꯦ ꯇꯧꯕꯅꯤ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯊꯤꯡꯂꯤꯁꯤꯅ ꯀꯔꯤꯒꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯟꯁꯦ ꯐꯦꯡꯈꯤꯗ ꯋꯥꯠꯂꯤꯌꯦ ꯏꯅꯝꯃ ꯈꯨꯠ ꯍꯥꯝꯕ ꯌꯥꯈꯤꯔꯣꯏ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯀꯣꯟꯁꯦ ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯐꯦꯡꯕꯅꯤ ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯖꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯍꯩꯄꯥ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯒꯤ ꯑꯗꯨꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯅꯤ ꯑꯩꯅ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯤꯁꯦ ꯍꯦꯉꯥꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ ꯅꯋꯥ ꯃꯌꯨꯝꯗ ꯆꯟꯅꯗꯗꯨꯅ ꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯕꯤꯔꯅꯨ ꯑꯩꯅ ꯁꯨꯝ ꯏꯅꯝꯃꯁꯦ ꯏꯕꯨꯡꯅ ꯂꯧꯕꯅꯤꯀꯣ ꯍꯥꯏꯗꯅ ꯁꯨꯝ ꯍꯟꯕꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯑꯀꯤꯕ ꯂꯩꯇ꯭ꯔꯦꯅꯦ ꯍꯥ ꯑꯀꯤꯕ ꯂꯩꯇ꯭ꯔꯦꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯦꯆꯥ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯛꯂꯣ ꯅꯣꯏꯕꯣ ꯅꯨꯃꯤꯗꯥꯡ ꯏꯃꯥꯒꯤ ꯀꯦꯊꯕꯤ ꯋꯥ ꯌꯥꯝꯅꯔꯅꯨ ꯀꯣꯟꯁꯤ ꯏꯃꯥ ꯐꯦꯡꯂꯒꯦ ꯅꯣꯏ ꯑꯃꯨꯛꯇ ꯂꯥꯎꯅꯕꯗꯨ ꯂꯦꯞꯄꯨꯅꯦꯍꯦ ꯀꯔꯤꯒꯤ ꯏꯃꯥꯅ ꯀꯣꯟ ꯐꯦꯡꯗꯣꯏꯅꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯃꯧꯅ ꯇꯧꯗꯧ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯁꯦꯕꯥꯁꯤ ꯏꯅꯝꯃꯅ ꯇꯧꯗꯧ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯣ ꯏꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯑꯩ ꯃꯁꯤ ꯋꯥꯔꯛꯀꯦ ꯑꯉꯥꯡ ꯉꯛꯈꯥ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯈꯪꯒꯅꯤꯅ ꯅꯁꯝꯗꯨ ꯐꯣꯏꯒꯦ ꯃꯁꯤ ꯑꯁꯝꯁꯤ ꯐꯣꯏꯒꯦꯕ ꯃꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯀꯦꯊꯕꯤꯒꯤ ꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯐꯆꯤꯡꯊꯣꯛꯏ ꯀꯗꯥꯏ ꯐꯣꯏꯅꯕ ꯁꯝꯗꯤ ꯀꯗꯥꯏ ꯀꯦꯊꯕꯤ ꯎꯁꯤꯠꯇꯅ ꯐꯣꯏꯔꯣ ꯁꯦ ꯁꯝ ꯐꯣꯏꯔꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯐꯣꯏꯔꯣ ꯁꯦ ꯅꯪꯅ ꯐꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯐꯣꯏꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯃꯥꯅ ꯑꯣꯏꯅ ꯃꯅꯝꯃꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯍꯣꯏ ꯃꯁꯤꯔꯦ ꯍꯩ ꯂꯨꯀꯣꯛꯄꯤ ꯊꯥꯗꯣꯛꯑꯣꯅ ꯑꯩꯅꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯃꯣꯏꯇꯥ ꯍꯣ ꯃꯣꯏꯇꯥ ꯅꯆꯟꯅꯨꯄꯤ ꯂꯨꯀꯣꯛꯄꯤꯅ ꯑꯩꯒꯤ ꯁꯝ ꯑꯁꯥꯡꯕꯁꯤ ꯐꯣꯏꯔꯦ ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯛꯑꯣ ꯏꯕꯦꯆꯥ ꯄꯥꯈꯠꯅ ꯍꯩ ꯕꯦꯝꯃ ꯀꯦꯊꯕꯤ ꯅꯅꯝꯃꯗ ꯑꯗꯨꯝꯅ ꯇꯧꯅꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯊꯥꯗꯣꯛꯎꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯃꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯐꯥꯎ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯑꯩꯗꯤ ꯃꯁꯝ ꯑꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏꯗꯧꯅꯤ ꯏꯁ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯔꯅꯤ ꯁꯤꯅꯤꯅꯦ ꯅꯪꯁꯨ ꯅꯁꯝ ꯌꯥꯎꯗ꯭ꯔꯁꯨ ꯅꯔꯨ ꯑꯀꯣꯛꯄꯁꯤꯗ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯥꯔꯣ ꯅꯪꯅ ꯅꯥꯔꯣ ꯍꯦ ꯅꯥꯕꯤꯗꯦ ꯊꯥꯅꯤꯡ ꯊꯥꯖꯧ ꯅꯥꯕꯤꯗꯦ ꯅꯁꯝ ꯑꯁꯥꯡꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯕꯗ꯭ꯔ ꯐꯣꯏꯔꯗꯧꯅꯤ ꯉꯁꯤꯗꯤ ꯅꯥꯔꯣꯟ ꯆꯨꯝꯗ꯭ꯔꯤꯐꯥꯎ ꯑꯁ ꯑꯌꯣ ꯏꯃꯥ ꯀꯣꯛ ꯆꯤꯛꯂꯦ ꯏꯃꯥ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯆꯥꯅꯨꯄꯤꯁꯦ ꯈꯥꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯑꯁ ꯑꯩꯁꯨ ꯈꯥꯝꯂꯤ ꯁꯤꯅꯤꯅꯦ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯀꯦꯊꯕꯤ ꯅꯪꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ ꯑꯆꯧꯕꯁꯨ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯐꯤꯡꯅ ꯆꯪꯂꯛꯄꯅꯤ ꯇꯧꯅꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯈꯥꯝꯗꯣꯛꯄꯁꯨ ꯇꯧꯗꯦ ꯀꯦꯊꯕꯤꯅ ꯅꯔꯣꯟ ꯆꯨꯝꯃꯤ ꯏꯅꯝꯃ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯑꯩ ꯈꯨꯠ ꯀꯨꯏꯅ ꯊꯥꯅꯤꯡꯗꯦ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯅꯆꯤꯟꯗꯨꯅ ꯍꯥꯏꯌꯨ ꯏꯅꯝꯃꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯕ ꯑꯩ ꯏꯅꯝꯃꯒꯤ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯊꯥꯗꯣꯛꯀꯦ ꯁꯅꯥꯔꯩ ꯅꯥꯃꯟꯕꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯁꯤꯃꯛꯅ ꯃꯥꯁꯨ ꯐꯠ ꯈꯨꯝꯂꯛꯏ ꯑꯩ ꯂꯥꯜꯂꯤ ꯏꯅꯝꯃ ꯂꯥꯜꯂꯤ ꯀꯦꯊꯕꯤ ꯏꯅꯝꯃ ꯂꯥꯜꯂꯤ ꯏꯅꯝꯃ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯔꯒꯦ ꯁꯦ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯏꯅꯝꯃ ꯀꯣꯛ ꯆꯤꯛꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯀꯦꯊꯕꯤ ꯃꯅꯝꯃꯒꯤ ꯃꯁꯝꯗꯨ ꯐꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯃꯄꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯆꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯏꯅꯝꯃꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯤꯕꯁꯦ ꯐꯨꯔꯝꯂꯣꯏꯗꯧꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯇꯥꯆꯧ ꯉꯁꯤꯗꯒꯤ ꯏꯃꯥꯁꯦ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯛꯄꯅꯤ ꯃꯁꯤ ꯇꯥꯆꯧꯅ ꯀꯥꯎꯕꯤꯒꯅꯨ ꯑꯩꯗꯤ ꯃꯇꯝ ꯈꯔꯒꯤ ꯌꯨꯝꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯤꯕꯅꯤ ꯀꯨꯏꯔꯔꯣꯏ ꯑꯩꯁꯨ ꯆꯠꯈ꯭ꯔꯅꯤ ꯏꯆꯟꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯇꯥꯆꯧꯁꯦ ꯃꯇꯝ ꯈꯔ ꯃꯤꯇꯥꯡ ꯊꯣꯛꯍꯜꯂꯨꯔꯤ ꯑꯗꯨꯕꯨ ꯇꯥꯆꯧ ꯉꯁꯤ
ꯏꯆꯟꯒꯤ ꯃꯐꯝꯗ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯃꯥꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯣꯏ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯑꯆꯧꯕ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯈꯪꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒ ꯃꯔꯤ ꯇꯠꯅꯕ ꯐꯥꯎ ꯌꯥꯏ ꯁꯅꯥꯔꯩ ꯀꯞꯇꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯐꯠꯇꯦꯁꯦ ꯏꯃꯧꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤꯅꯅꯦ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯈ꯭ꯔꯦ ꯏꯃꯥꯅ ꯏꯃꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯦꯊꯕꯤꯁꯨ ꯃꯁꯝ ꯈꯔ ꯁꯥꯡꯂꯛꯄꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ